अहानबदा मरुइबा पाउ स्टेट असida money lending gi thabak tawribasing asi niyam chumna tawribra haibagi matangda yengsinanaba ADGP law and order na luchingba sub committee ama semle haina chief minister N Birena phongdokre school gi boarding matau karam na chalairi bage amadi angang sing da karamba makhal gi chinjak pizare bage haibadu yengsinanaba mari leinaba singda khanghankre haina education minister TS Radheshyam na haikre CPI amadi left front party singna changsing kiba pung tara ga ni thoi gi general strike na state asida su chauna kaiba pikre amadi jiribam gi butang khalda trial basis oina paikhalakliba lasing thabagi project ase mai pak pagal loinana lasing puthok pa hore Kurumjari Times of Manipur gi numidang pau ming tabi punamapo Arunbala taram nokchori ngasigi maruiba pau sing miamda sandokna pijari state asida money lending gi thabak tawriba sing asi niyam chumna tawbra haibagi matangda yengsinanaba ADGP law and order na luchingba sub committee ama semle haina home gi insar supuriba chief minister N Birena ngasi chathakhiba assembly mifamda phongdokre taramathoi suba Manipur legislative assembly gi mapan suba session gi nini chanba numitta opposition member Sujakumar Okram na hangba star question 3 to 4 gi pakumda state asida money lending business tawba register tawraba masing asi satliba sahi asigi December 13 fawda chawrakna chahumga amaromni state level coordination committee gi meeting chang naina pangthokli amadi review tawri leiriba money lending business asida sen thamba amadi sandokpa miyoi singna ngasi fawda business asigi matangda yaningdabagi wakat laktabana sarkar asina karimata tawba ngamdana leibani adubu hiram asida yengsinanaba RBI gi mihut yawba ADGP law and order na luchingba committee ama semle committee asina hariba money lending business tawriba sing kofna yengsingani amadi tha khudingi review tawgani haiba wafam sing house ta thamki Amaromda center na karigumba NRC chana hanaba darkar oiba thabak sing pakanana state sarkar da hairakpa matamduda NRC chana hanaba darkar oiba sing pakanana sem sari haina ngasi satakhiba assembly session gi question hour gi matamda home gi insar supuriba house gi leader N Birena phongdokhi taramathoi suba Manipur legislative assembly gi mapan suba session gi ngasi nini chanba numita MLA KS Joy Kishan na hangba star question 317 gi pakumda house gi leader N Birena NRC gi wafamasi state cabinet ta informal oina khanakhiba laikre approval letter amasu center da thakiba laikhrabani Bharat pumbada NRC chana hanaba center gi thorang leibana center na ayaba pirakpa matamda NRC gi thabak haunanaba honari adubu cut off year gi matangdadi NRC chanaba hobaga miyam ga tanarga matam left kani haiba wafam house ta thamki Loinana MLA Pri Borjena hangba star question 322 gi pakumda Forest and Environment Minister TS Syam Kumar na hauzik fawbada Manipurda venue comply with unit mari lai wood based industry gi minor industrial state na contraga mari lai nauna venue plywood industry gi permit license piba gi matangdadi state level committee on wood based industry na kofna khanaraba amadi yangsilaba matungda left kani haiba wafam house ta thamke amaromda MLA Sujakumar Okram na hangba star question 321 gi pakumda home gi insa supuriba chief minister N Birena ingsok lising ani ga taraga tareta gi chaliba tha sigi taramanga fawgi manungda state asida chingnaningai oiba illegal migrants lising ahum ga chatruka humpuga mapan changnaknaba khonabadagi thingba ngamkhi check tawba document check tawba yauna darkar oiba seng Manipur police na lokhali hauzik fawada hariba masing asigi manungda pikliba angang ama yauna miyoi mapandi tongan ba case da book tawre haina house ta thamki Manipur lenga ki maikaidagi school singda amadi lanai oina chalariba boarding sing matau karamna chalairibage amadi mahairoi singda karamba makhal gi chinjak piribage haibagi matangda yengsinanaba ZEO yauna mari lainab singda yathang fikre haina education minister TS Radheshyam na ngasi sathakhiba assembly session da phongdokre taramathoi suba Manipur legislative assembly gi mapan suba session gi ngasi nini suba numitta MLA P Brojen na need for ensuring quality and hygienic foods to be boarding student
haiba hiramda discussion on public matter interest ama puklaki MLA na puklaki ba wafam adugi matangda education minister TS Radhishyamna house ki member na puklaki ba wafam asi yamna chumba wafam amani yamna su saksiningai ui Bharat Food Safety and Standard Act 2006 semduna matamdudagi chatnaduna lakli ek asigi makhada kumja lising aniga taraga mapanda regulation amasu semduna chatnanaba thorang tauri ek asina chatnarakpa howbaga school amadi lanai oina hangliba boarding sing asida piriba Chana Thaknanaba Chinjak Sing Asigi Matangda Kupne Yangsingani Amaromda Department na Boarding Hangliba Sing Asida Su Yangsinanaba Mari Lainanaba ZU Singda Akanba Yathang Amasu Pikre Boarding Asida Kari Karamba Chinjak Pizaribage Haiba Kofna Yangsingani Haina Austa Thamki State asigi senthumgi fibam asi collapse oire sendoigi mathakta phamduna leire haina opposition gi member KS Joy Kishan amadi K Megasandrana ngasi house ta thamkre amaromda finance ki in charge of oiriba house ki leader Chief Minister N. Birenadi go to village, go to hills ta karem nabiganu sarkar asina togni haiba wafam sing togduna lakli haiba wafam house thamki taramatoi suba Manipur Legislative Assembly gi mapan suba session gi ngasi nini chanba numita opposition gi member KS Joy Kishan amadi K Megasandrana apprehension of financial crisis in the state haiba hiramda calling attention ama puklaki calling attention adugi pakhum piraduna finance ki in charge oriba house ki leader N. Birena state asigi senthungi fibam fagananaba pukhat Pirakpa asi yamna nungai adubu state asigi oina center dagi phangadaba senfam lupa crore Chamri ga taraga taruk asi shudana pirakpa asina khara awaba oikibani state asigi oina resource marang kaina laitabana revenue hena karangnanaba sarkar asina kanna honari anoba sarkar asina hek lakpadagi tawgani haina miyamda thamkiba thabaksing pangthoktuna lakli state asigi sal thumgi fibam phagananaba pukhalakpa asida afaba maikeida oina ubinanaba honabiu go to village Kanaba kaya fangkre miyamgi apamba kaya fikre go to hills na ching amadi tam anigi marakta hena nungsinaba purakpa ngamkre masida karem nabiganu state ki oina tax revenue hangananaba akanba thabak paikhatle financial consistent lay habasi yai adubu collapse nate finance department gi official singna matam gi oina sek tawramdaba kharadi laiki financial white paper ama puthoknanaba sarkar asina honagari loinana sarkar gi karmachari singi tolof lakliba Christmas mamangda pithoklagani Hainasu house thamki Taramatoi suba Manipur Legislative Assembly gi mapan suba session gi ngase nini chanba numita house ki leader su oriba Chief Minister N. Birenna nimfuga tare suba annual report of the Manipur Public Service Commission 2018-19 house the table taukre amaromda law and legislative affairs minister L. Jentakumarna separate audit report on Manipur State Legal Services Authority for the year 2013-14 2014-15 2015-16 2016-17 and 2017-18 house the table toki Paugi Mark Thana ten break amatang luxury Yang wade Soktabadu ludi Wabdu koknaba rebalance Soktabadu koknaba rebalance na haksang salt amadi electrolytes singi awatpa mekhatuna adongi haksangbu tagat tikna thambang amali Rebalance habadi electrolytes amadi energy Takshila Institute most trusted national brand with 27 centers pan India 21 plus years experience in NEET G coaching, highly qualified IITians, NITians and doctor as permanent faculties, 25,000 plus success stories in the past 21 years. Online, offline, doubt clearing session, study materials designed by Takshila Research and Development Cell, smart class with centralized live classes from head office at Delhi, 24 hours Wi-Fi campus, brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445522. Traditional Healing Center Adungai Ipaipu Haktaktagi Chanaraklaba Maite Hidang Lying Jeri Iramdamda Fangliba Manamasing Kaya Sizinaduna Side Effect Laitana Lying Jeri Hakchangi Mari Suba Saru Sayang Samba Amadi Singli Lonsinaba Kaktanatana Haksang Fagatpangamdana Laiba Kaya Fagalhan Mangambalaying Ni Ngasimag Langsin Biro Traditional Healing Center National Game Village Road Lamphel Part 795004 Contact number 961-255-8587 Kunjabati Kids Foundation. Admission open for classes pre-nursery to class 2. Facilities available. Daycare open. Van services. Art education classes. Sport painting. Field visit study. Audio video classes. Smart classes, etc.
Pre nursery satrasingi oina chahi ama pencil, eraser amadi notebook lem na pijagani. Amadi mama mapa leijadraba angang singi damakta lem na mahi tambagi khudong chabsu pijari. Ngasi maglengsin birau Kunjavati Kids Foundation, Kongba Bazar Thong Macha, khagi contact number 70054471154 natraga 9856703533. Break matungda makata pau pizari Khangzoi Block Headquarter da Sani haina toramba Model Residential School Chandel District Headquarter da laiba Chingki Village da thamgani haibagi wafam da yaning da wafongdoktuna Kuki Civ Association amadi Kukui Student Organization na Imphal More Lambida matam kaktana ban kauriba asi sarkar asina yengsinba chumgani haina ngasi sathakiba assembly mifamge 0 hour gi khudong chabal lauraga MLA KS Joy Kishana Mari lainaba singi pukning singsin kre taramathoi suba Manipur Legislative Assembly gi mapan suba session gi nini chanba numita 0 hour da MLA KS Joy Kishana Assembly session satharengai manungda Imphal More Lambida ban gausinbasi yamna live activity Model Residential School asigi sanction tawba matamda sananaba khankiba mafam aduda oina adumak sabana hena fagani hiram asida mari lainaba singi pukning singsile haiba wafam thamki amromda 0R gi khudong chaba lauraga MLA AK Mirabaina FCI gi sinmi sing lokthokpagi matangda thokliba wathok asi mari lainaba singna yengsinbiu sinmi sing asina makhoi gi oiba demand sing khanabiduna kari tawba yabage haibadusu yengsinba tangai fade haiba wafam sing thamki Citizenship Amendment Act Laibak Pumba Chanahanaba Center na Lawrak Libak Khongthang Yaning Daba Fongdoktuna CPI Amadi Left Front Party Singna ngasi Bharat Pumbada Sangsin Kiba Pung Taragani Thoigi General Strike na Lamdam Asidasu Achoba Saitheng Pikre State Asidasu CPI Yauna Left Front Party Mangana ngasi Ayuk Pung Taruktagi Kaukiba Pung Taragani Thoigi General Strike na Maram Oiraga Kaithel Kanakide Dukan Sing Thong Lonaki Interstate Bus Servicing Lemnaki Mahiloi Sing Thong Lonaki Lanai Gari Sing de Mahausadagi Chang Thana Chanaki, Palmdab Thogdok Sing Toktanaba Security Force ki Maikadagi Mafam Kayada, Sexin Tharang Lokatki. Citizenship Amendment Act ki Mayokta ngasi Left Front Party Singna Kaukiba Pung Taragani Thoigi General Strike na Bisnupur District ki Mahusa ke Punsida Chauna Akaiba Pikhi CPI, CPIM, RSP Forward Block na Kaukiba General Strike asina maram oiraduna Bisnupur District ki Maru Oiba Kaithel Sing Thong Hangnakide Interstate Service Toba government amadi lanai gi gari sing senakide intervillage service toba lanai gi gari khara chenba natana atopa service gari amata chenakide lanai gi gari khara di dharma karma gi oina senke government ki maru eba office sing thong hanglabasu mi lakpa ki chang yamna hanthaki school college sing da mahairoi lakpa ki chang nemki national bank sing thong hangnakide post office sing thong lonaki pamdaba thokdok thoktanaba district police na section na ngak senduna lainake adumakpu pamdaba thokdok thokpagi pau laikide Amrom Dangasi CPI, CPIM, AIFB, Amadi RSP na Bharat Pumbada CAA gi Mayokta Sangsin Kiba Pung Taragani Thoigi General Strike Asibu Mapung Fan Bagidamak State Asiki Miyambu Thagatpa Fongdokli Haina CPI Manipur State Council gi Assistant Secretary na Thadrokpa Cherol Amana Hairakli Loinana Left Party Singna Bharat Pumbada Pung Taragani Thoigi General Strike Manungda CPI gi Assistant Secretary M Joy Kumar Yauna Party Asigi Chatminori Balof Singi Thomi Yankai Henba Manipur Police na Fazin Kibabu Akanba Moongda Yaning Daba Fongdorakli Hauzik Fawada Police na Fazin Kiba Thomi Singh Thadorokpa Laitri Bharat Laingak na CAA withdraw Tawdriba Fawba Left Party Mari Asina Makhatana Khongjangta Sangsin Kigani Hairi All India Tanjim-e-Insaf AITI Manipur State Council Darul Ulum Markaz Manipur Amadi Anjuman Isa Ilsahi Mursaha Manipur Ahumna Sinduranga Si Lilong Masiji Drota Citizenship Amendment Act Handu Amadi Bharata NRC Chanaba Yarwe Hana Wakat Mifam Satakre Tungda Wakat Mifam Aduda Sarugyakiba Miyamna Lilong Bajar Fauba Bharat ki Sangbidhan Kannaba Amadi Nagar ki Adhikar Mangdanaba Miyangi Khongjang Sangsilasi Haiba Banner Galdoinana Wakat Khongchat Amasu Satke Ngasigi Khongchat Aduda Sarugyakiba AITI gi National Secretary MD Slaudina Bharat ki Jati Amadi Kanglof Yenglaga Samkiba Citizenship Amendment Act Asi Laibak Asigi Democracy da Yauriba Secularism da Singnaba Act Amani Laibak Asida Jati Amakaki Sasan Puraknanaba Achoba Mayol Amada Sangsili Habasi Tafong Laba Wafamni Maramasina Kangluf Naiba Act Asi Bharat Charkana Kudakta withdraw Tawgadabani Haiki
Citizenship Amendment Act ase masigi si yaning de masi Bharat ki leimaida masi gumba ek asi chatna bayaroi masi khudak ta lokthok kadabani masi jati dharma amasung kanglup yengaga sengkhiba adugumba secularism amasung Bharat ki democracy da singnaba adugumba ek amani hairibe ek ase masina leipak sida jati amakhaki shasan purakna na hotna bada achowa mayon onsan mani maram masimangna masi gumba ek ase Bharat ki adugumba sarkarna withdraw tawgadamni Panbayai Khongjang asi loishinbaga MD Slaudinbu District Police Thobal gi team amana SP Thobal na wari sanase haina puki hairi adum oinamak hauzik fawgi oina MD Slaudin thadropagi pau fangri Hauzik sayanaba ladiba Citizenship Amendment Bill Kendra Sarkarna ek oina chanahan kraba matung Assam gi mafam kayada ek asibu yaningdaba fongdoktuna sangsin kiba miyam gi khongjang hanbalai twe ngasi su mafam kayada wakat khongjang sangsin kre ngasi Guwahati gi Rajbari da laiba Manipur basti gi miyam na GS Road manakta ek asibu yaningdaba fongdoktuna amadi athubada handokpiu haina taksiladuna wakat mifam sathake wakat mifam aduda sarug yakiba Manipur basti Maira Paibi Women Association gi General Secretary L Champana Hauzik oiriba Freedom asida Bharat ki lengakna laurakliba khongthang asi yaningde haiba yauna wafam kaya amsu thamki akoi Guwahati da lairiba Manipuri maitei khudingmak akoi tinare haraga mathang phone janare haraga akoi di akoi thaudang kaino akoi kari tobam thoi haibase khalle haraga akoi asigumba tang 10 dagi akoi su hogi bani ada akoi du Guwahati da poktuna chauduna laibanina akoi Assam gi awaba ma tholakpa matamda akoi ju sida mateng pangpham thoi haibagi akoi tholakpani maram aduna ai Assam sarkar dasu nungaite pende Bharat sarkar dasu pende nungaite makoina Assam sarkar sida yamna awaba pi Ngasigi wakat mifamadu da sarug yakiba Manipuri National Council General Secretary Khatrimayum Singhajitna Bharat Sarkarna Citizenship Amendment Bill bu ek onduna chana halakpa asina Assam gi miyamda asoba saitheng ama piragani ek asina maram oiraga mapandagi mitop kaya pusilaktuna Assam da khundariba mitei singda su saitheng asi fangani maram aduna ek asi yaningde haiki Citizenship Amendment Bill pass tawduna Citizenship Amendment Act kola matum sida Assam da leriba tongan ba chasing mayamda achauba chaitheng wa pirakadawi haibasi Assam da leriba Manipur jati yakone su kana phawi masina Assam na matam sangdagi aina jada mawong da leirakliba mapan gi top sing amasung mapan gi amuka su pusalakadoriba top sing asina ekodi lejariba uchi charan leiriba Assam gi culture identity amasung political scenario singhida achauba chaitheng wa pirakani amasung madugi chaitheng adu chapchana Assam da leiba Manipur sing ekoi mathakta su madugi chaitheng adu phangani amse kon phajei Nakalamromda Assam ki Kasa district ki manung chanba Lakhipur Khunau Nayagram dasu Assam Indigenous People Protection Committee AIPPC amadi Women Action Committee for Village Protection and Citizenship Amendment Act CAA bu yaning da phong doktuna wakan fam sathiki wakan mi famadu da wakan mi famadu ko mari lainana AIPPC ki President Sohadev Rajbonsina Karigumba ek asina chanarak pataragadi Assam da lairiba yelhomi singi tunglam chat tamba ngamdaba fibam amada laklagani democratic right amata lairoi maramaduna ek asigi mayokta akanba khongjang kaya sangsilagani haiki আমি গোটেই খেলঞ্জীয়া মানুহসকলে জোট লাগি এক গোট হয় আমি চৰকাৰক জনাব লাগিছো এইটো আমাৰ কেপটোৰ নালাগে আৰু কেপ কেতিয়াও মানি নলওঁ আৰু এই যে অসম শক্তি ৭১ চনৰ পিছত যেটো আহি ইয়াত যদি নাগৰিকত্ব পায় এইটো আমি কেতিয়াও মানি লোৱা নহ'ব আৰু তাৰ বাবে আমি আজিলৈকে আৰু প্ৰয়োজন পৰিলে আৰু পিছত আমি গোটেই মাঠে ঘাটে Ngasigi wakat mifamadu da sarug yakiba Women Action Committee for Village Protection gi President Sunita Konthok jamna Citizenship Amendment Act asibu yaning da ba fongdoktuna ngasigi asigumba wakat khongjang asi sangsin bani Act asi chatnaba sungya yaroi haiki nakalamrom da Women Action Committee for Village President gi General Secretary RK Maleshwari nasu pali balenga asina karigumba Act asi lokthok taba taragadi makhal makha kaya gi khongjang sangsilakani haiki Citizen Amendment Act aina on ghabanina masisi akoigi leiriba North East yajaning dia haiduna Women Action Committee amadi AIPPC amadi All Assam Manipuri Maira Paibi na punlaga sinja lanja duna ngasi Lakhipur Khunau da
अखोई एसोसिएशन हाइबा ऑर्गेनाइजेशन कनो वुमेन एक्शन कमिटी फॉर बैलेंस प्रोटेक्शन ना जुम्बू ओरगा पांगथोक सबनी का असिना लौथोक पिदबा तारगदी अखोई मखल मखा कयागी खुंजंग कया संगसिलखिनी अमरोमदा एक असिबु यानिंगदवा फोंदोकलादुना यूनाइटेड अरुणाचल इंडिजिनियस पीपल्स फोरम ना नेफिप की मखादा ngasi नुमिदांग इटानगरदा कैंडल लाइट मास प्रोटेस्ट पांगथोक्रे प्रोटेस्ट अदुदा एक असिबु यानिंगदबा खोलाव क्यासु लाउखे जिरीबाम डिस्ट्रिक्ट असी कॉटन प्लांटेशन दा यामना चानबा मफम अमा ओइरिबनी मरम अदुना मणिपुर खादी एंड विलेज इंडस्ट्री ना पाइखलकलेबा कॉटन प्लांटेशन असी डिस्ट्रिक्ट असिदा सिजिनदना लैरिबा लमसिंग असिदा कॉटन थादुना डिस्ट्रिक्ट असिगी सेनमिलोन नतना लाइरिक लाइसु निंगथिना हाइरबा नहा सिंह थबक पीबा याबगी खुदोंग चाबासी लोमिन से हाइना मणिपुर खादी एंड विलेज इंडस्ट्री बोर्ड की वाइस चेयरमैन युमनाम नीलमणि सिंह हाइख्रे जिरीबाम की पीडब्ल्यूडी गेस्ट हाउस ता पांगथोकिबा पाउगी मिफमादा महाकना मखा तारादुना जिरीबाम की बुतांगखलदा ट्रायल बेसिस ओइना पाइखलगलिबा लसिंग थाबगी प्रोजेक्ट असी माय पाकपग लोइनना लसिंग पुथोकपा हौरे हौजिक लोइतांग खुनौद लैरिबा स्पाइनिंग मिल असी मपालोमदगी पुसलकपा रो मटेरियल खक्तना मथौ तोहनबदा यामना खुदोंग चादबा मवोंगदा लैरिबनी मसी मथौ तोहननबा अमदी मपालोमदगी पुसलकपा रो मटेरियल असिदगी पुथोरकपा पोलमसिंग असी मतंगा चुनबा मवोंगदा ममल यामना वांगले मसी पुनमक असी कोकहनबगी पांदमदा पाइखलकलिबा प्रोजेक्ट असी सरकार की थौसिल थौरांगी मतुंग इना मणिपुर खादी एंड विलेज इंडस्ट्री बोर्ड सिनरे अमदी बोर्ड असिगी सेक्रेटरी यावना जुरीबाम डिस्ट्रिक्ट असिगी डीसी ना सर्वे तौबा हौरे डिस्ट्रिक्ट असिदा लैरिबा सीएसओ अमदी तोंगान ऑर्गेनाइजेशन अमदी स्किल लेबर सिंगना मतेंग पांगबिदुना प्रोजेक्ट असी पाइखलबदी सोइदना माय पाकपंगमगनी हाइबगी थाजबसु लै हाइखि लमदमसिदा लैरिबा अनएम्प्लॉयमेंट यूथ अमदी स्किल लेबर असिगी सेंदान फमदा अचौबा मायोल अमा पुरक्पा ngambगा लोइनना लमदम असिगी सेटमिलोंदा यामना चावना माय पाकपा पुरक्पकी तंजा अदो कोई खादी एंड विलेज इंडस्ट्री बोर्ड असिना पांगथोकपदा लमदम असिगी सिविल सोसाइटी सिंग मेरा पाइबिसिंग अमदी पुनमकी सोजोगदु कोई बोर्ड असिना निजबगा लोइनना प्रोजेक्ट असी माय पांगनबो होनबदा सरकारदगी पांगबा याबा मतेंग खुदिमक लमदम असिदा लैरिबा चिलनाउसिंग तानरगा होनरपा मतमदा माय पांगनी हाबसी थाजबसी लैजरी हाबो होनतम पाउगी मरथन अतेन ब्रेक अमतंग लौजरी मणिपुर मियाम की नुंगाइरबा पाउजेल ब्रिटिश क्लिनिकल एक्सलेंस अवार्ड फंगलबा हार्ट के अना लायंग सही कुंथ्रा की मथक एक्सपीरियंस लेरबा डॉक्टर एल श्याम किशोर मणिपुर की अहान ममसुंग अमत ngairaba FRCP लंदन ओइरबा हार्ट स्पेशलिस्ट असिगी मखादा स्काई हॉस्पिटल दा पुंग कुमरी चुपना हार्ट की मखल मखा कया की अना लायंग बगी खुदोंग चाबा फंगबिगनी मियामना पांबिबगी मतुंग इन्ना OPD कंसल्टेशन सु पिजरी मतमदी अयुक पुंग निपान दगी अमा फावबा नुंगथिल पुंग अनि दगी मंगा फावबा लोइनना RBSK की कार्ड पाइरबसिंगी ओइनदी OPD अमदी इको फ्री ओइजगनी स्काई हॉस्पिटल दा पिजरीबा अटोप खुदोंग चाबा सिंगसु लोबी हो अकुपा मरोल की दमक रिसेप्शन गा तानबी पाखोंग अमा चलके ए चलुने चही अमगी प्लान तौगे हारदी फौ पांबी थाबियो चही तरागी प्लान तौगे हारदी उ पांबी थाबियो चही चामगी प्लान दी इचाबु अफब स्कूल द महै तमहनबियो इ इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांगनेना कोचिंग तोहनबा ममा मपागा चा मनना वारक वातेंबीबा जिम एरोबिक डांस फुटबॉल थांगता ममांग द 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमबरा चुम्मे यम खंगिको Yes, only Slopeland Public School, Khongjom. खुरुमजरी लमजिंगबा फाइनेंस ना मखल खुदिमकी गाड़ी सिंह हाइबदी 2 व्हीलर्स 4 व्हीलर्स कमर्शियल व्हीकल्स अमदी कमर्शियल इक्विपमेंट सिंग गे लोन पिजरी डॉक्यूमेंट्स इचंग चंगदना अमदी प्रोसेसिंग मतम चंगदना यामना लाइबा मवंगदा लोन फंगबिरगनी अमदी अदोम गे अचिनबा थुबगी दमक मयामना वाबिरगनो मखल खुदिमकी गाड़ी के असु बंदान लौजरे क्रिसमस के वैबा खदबा ऑफर सु पिजरी अकुपा मरोल की दमक लेंसिनबिरउ लमजिंगबा फाइनेंस नागामापा रिम्स रोड ऑपोजिट निटाइनंद टेंपल नत्रगना लमजिंगबा फाइनेंस उरिपोक हवम दीवान लेकाई एखोई की फोन नंबर 6909959834 दा कांटेक्ट तोबिरो
ब्रेक मतुंगदा तराम नोकचरी चांदेल डिस्ट्रिक्ट की मनुंग चन्ना खेंगजोय ब्लॉक की हेडक्वार्टर ओरिबा खेंगजोयदा मॉडल रेसिडेंशियल स्कूल अमा सागनी हाइना तौरमलगा लैंगाकना चांदेल की चिंकी विलेज ता होंदोखिनबा होनरकपा थौंगबु यानिंगदबा फोंदोक्तना खेंगजोय ब्लॉक की कुकी चीफ एसोसिएशन KCA अमसुंग कुकी स्टूडेंट ऑर्गेनाइजेशन KSO चांदेल डिस्ट्रिक्ट ना कौखिबा मतम कक्तबा इम्फाल मोरे लंबी बनगी खोंगजंग संगसिनखे बन असिना मरम ओइरगा मोरे टाउन खुंता क्लांसीबगा चप मानख्रे इंडो म्यांमार बॉर्डर ट्रेड ता चाउना कायबा पिख्रे बन असिबु सौगटपा सेंगना एशियन हाईवे 1 इम्फाल मोरे लंबी की मफम कयादा लंबी द थोरक्तुना लंबी थिंगबगी खोंगजंग संगसिनखे आइस कोलेनफाई एरिया दा लंबी थिंगबादुदा सरुग्याखिबा KSO खेंगजोय ब्लॉक की प्रेसिडेंट सैखोकाई हाउकिफना पाउमी सिंगदा फोंदोरकपदा खेंगजोय ब्लॉक की हेडक्वार्टर दगी मॉडल रेसिडेंशियल स्कूल असि अतोप मफम अमतदा होंखिबा साखिबा सुंगा यारोय लैंगाकना होंगननबा थौरांगलिबा असि खुदक्ता हंदोकलकदबनी खेंगजोय ब्लॉक की हेडक्वार्टर दगी होंदोखिननबा लौरकलिबा फिरेप असि हंदोक्ट्रिबा फाउबा बन यावना खोंजंग सिंग संगसिनखिगनी हैना फोंदोरकली आइस कोलेनफाई एरिया दा सथकिबा बन अदुदा मोलनोय एरिया वेलफेयर काउंसिल MWC कुकी वुमेन यूनियन मोलनोय एरिया KWUMA मोलनोय एरिया यूथ यूनियन अमसुंग मोलनोय एरिया चीफ सिंगसु सरुग्याखे अमरोमदा मोरेदसु KSO मोरेना खोंजंग अदुबु सौगतुना चिहिम विलेज दसु मियामना थोरक्तुना लंबी थिंगबगी खोंजंग संगसिनखे बन असिना मरम ओइदुना इम्फाल मोरे लंबी परिंगदा गाड़ी कया पंदुना लाइखे नाकल अमरोमदा ngasi कुकी चीफ एसोसिएशन अमदी कुकी स्टूडेंट ऑर्गेनाइजेशन खेंगजोय ब्लॉक ना कौखिबा मतम कक्तबा इम्फाल मोरे लंबी बन ngasi नुमिदांग वायरम पुंग मंगा मखाइरोम ताबदा लैंगा की माइकेदगी मॉडल रेसिडेंशियल स्कूल असि खेंगजोय ब्लॉक तगी होंगलरोय हाबगी थाजबा पिरकपदगी हंदोखरे करिगुंबा लैंगाक ना पिखिबा थाजबा असि लाकदोरिबा चही 2020 की जनवरी 23 फावबगी मनुंगदा स्कूल साबगी थबक हौद्रबदी मखाताना खोंजंग संगसिनखिगनी हाइना कुकी चीफ एसोसिएशन गी सेरोल अमना हायरकली कांगपोकपी डिस्ट्रिक्ट की मनुंग चनबा फाहेजांग खुलगी चिंगसांग नापोमदा ब्राउन सुगर सुंगफम अरोनबा मफम अमा लेरे हाइबगी अककनबा पाव अमा फंगबदगी ngarang numidang pung nipan tarakpa aduwaida narcotics and affairs of border NAF की एडिशनल SP saklemba RK amadi NAF की OC SI Sandra Kumar na lusingba kangbu amana mafam aduda sangsinduna thiba humbagi thabak chathabada saurakna lupa crore kuntra rongi mamal oigedaba brown sugar fagat pangamkhre hiramasigi mari lainana ul ambulen da laiba NAF की ऑफिस ता पांगथोकिबा पाव की मिफम अमदा नाफ की SP W बासुना ngarang numidang थाजबा पाव अमा फंगबदगी फंगजांग खुलगी चिंगसांग असिदा थीबा हुंबगी थबक सथके मदुदा ब्राउन सुगर नि चिंगनबा पोलम किलोग्राम चम हुमगा मौद्रा मरीगा ग्राम चामगा मौद्रागा हुमदोय मोर्फिन यावरबा सोल्यूशन लीटर चमगा लाइम केजी कुंट्रागा निपान एमोनियम क्लोराइड यावबा बोतल मंगा गैस फ्रेम अमदी सिलेंडर हैंड ग्लोव वेट ओननबा खुलाइसिंग लोइनना आइने यादबा पोलम क्या फागत पंगमखी अदुम ओइनमक आइने यादबा थबक असिबु सथरिबा मियोइसिंग अदुदी अमंबगी खुदोंग चाबा लौदुना नांथोखी मखाताना आइनगी ओइबा थबक सिंग लौखननबा नाप की पुलिस स्टेशन दा केस अमा लौखले हाइखी नेप तौबजी चिंग मथक्ता अराउंड 300 मीटर मुकी चिंग ने होइना काखला तोय जदुना चिंग ने होइना गाड़ी थोगलक मखोंग दे ताबजे मी मैम से ऑलरेडी फ्लैट तोरमे चेलमे ऑन स्पॉट योबगन ऑलरेडी चेलमे अदुबो होइना अकोइबेदा कुमधारगा सर्च तौब मतमदा मीदी फंगद्रे अदुना मीदी फावबो ngamdre अदु पोट होइना रिकवर तौबने स्पॉट तगे ngasi ayuk pung amaga minute nimfuga manga rom taba matamda DIV Thobal dagi akaknaba paw ama fangbadagi Thobal district ki SP Dr. S Ivom Chagi miteng makhada Thobal district commando gi additional SP operation Sasida Nandana lusingba police ki kangbu amana Thobal gi Babu Bazar dagi aina thinkraba lal holup RPF PLA gi Southstein Sergeant Major ama fare hari farba miyu adugi mamingna Singsubam Salai nganba atopa maming araba chahi nimfu apokpa laikhidraba CS Binod Kumar Kawi soibam laikai Ayangpali Rotagini, Mahak na Hydropigi Matung ina Mahak Sobam Laikai degi Dilip Koba Mui Amagi Kutangda Lupasida Yaukibani, Amadi Eastern Nagaland, Myanmar da Numimfu Manganigi Basic Military Training Panke, Mahake Army number na 322 ni Haiva Kangbangamki, Loinana Sahi Asigi Jun Tada, Southstein Sergeant Major da Promotion Pangduna, Myanmar gi Nong Ketalaiba General Headquarter da posting fangduna loop asigi Lieutenant Ningthem Koba amagi Makhada Thabak Tori Habisu Kangbangamki Makha Taba Aingi Oba Thabak Sing Lokanana ba Thobal Police Station da Sinakre Hairi
Manipur Police Department na lokholakpa section thorangi saruk ama oina Imphal West District Police Commando gi Additional SP Operation gi miteng makada CDO gi kangbu amana ngasi nungthil pung 3 khara halakpa aduwaida Thangal Bazar gi ngari gali amadi Naga Nala gi akoibada paksana thiba humba gi thabak sathakre maduda miyoi humdra rom masagi saktak se putok handuna masak khangdokpa gi thabak sathaki adum oinamak thoidokpa mifa mipundi yaukhide hari Hauzik say na balay riba si gi mayokta naga furup yauna awang nongpok lamdam gi miyang na amata oina lepin riba sige namak thagali haina aina thinkraba lal holup NSCN GPRN gi Ministry and Information and Publicity Incas Lieutenant Colonel Joseph Lamkang na thadrok cherol amana harakli serol asina hai si gumba ek kaya thamjinduna wesia lamdam asibu Bharat lengak na namsinduna thamnana ba honari handakta nauna samdoki ba ek asina mayek larba khudamni ekoi amata oina punsin haudrabade mangkhiba yabagi akiba laire Hauzik Laiba Bharat ki lo kayana aikoi gi apunba gi saktam amadi hakpu ngakpi senbiba ngamloi haukiba matam kaya gi mamangdagi tamthirba lo kaya gi marumda Bharat ki lani singna aikoi bu manghanaba honaribane adum oinamak miyam gi iheu asi namsinanaba namsinba ngamkhidabadagi makhatana NSCN GPRN na miyam gi lamjing maira oiduna aikoi gi hak amadi iramdam gi damak hanbalaitana lanthing nakigani hairi Nakal amaromda se bu sogatuna parliamenta board pikiba NPF ki mihut ama oiriba Nagaland gi Rajya Sabha gi MP KZ Kenya amade Manipur Outer Lok Sabha gi MP Dr Lohro S Fejo gi mathakta action lokananaba NPF ki disciplinary action committee na so cause notice tharakre haina pawgile kunamana hairi Kumzali singani kungi lengak na thoglakpa suti gi paringda Govardhan Pujana hen lumna loba manba maongda ningol chakoba numit lana phonglakpa si mari leinab singna matam leiringai da yengsin biu haina kanglaipa calendar board na mari leinab singda section wa thamlakli ngasi sagolban moirang lerekta laiba South East Asia Cultural Organization gi mayai loisangda pangthokiba pawgi mifam amada kanglaipa calendar board ki general secretary S Sanjitna saliba chahi asigi ningol chakoba ani thokiba gi wathok loidingai serekta lainga ki mari leinaba department singna kumjali singani kungi suti paring tholakpada amuk hanna November 13 pu ningol chakobuni hairakpa simak yamna laivak chibani kanglaipa calendar board na paba matamdadi kumjali singani kungi November 13 asi hiyangai gi nongma amadi nini panba tabaga loinana November gi 13 asina nini amadi humni panba oi November gi 13 ki ayuki pung 3 tagina Minute taruk second kuntraga humdoi dagi hauraga November gi 13 ki ayuk pung ahunga minute yankhai ga taruk second yankhai ga mapan fawba nini panbani kanglaipa calendar board na pariba si kangla gi longitude amadi latitude yenglaga pabani laingak na pariba sina kari karamba hiramda pabano haina hangladuna ngasigi mirol da lana chahan khibana tunglam chatta yaifaba oigani thajade tunglam chat ki mirol na athiba mi yengda yenglaka daba adugi khalaga laingak ki mari lainaba singna matam leiringai da semdok piu haina laingak ki pungning singsilakhi mapung oina phangtaragadi Govardhan Puja do mapung phana tawai khudong chabasi phangidana ko ado adwaiduda aikoina mokoida hangdorisi nini ga humni ga paliba posi pung kya de kya bo no numisida haiba potuma hangjeningi haitare matam bibiu ba moi piba ngamaroeba ko adwaiduda ngasai Govardhan Puja si khak taunana honabada aikoigi miyamda lana thabandubu ngasai jingthok jinghin sanaraga lana chalanbududi madudi aikoina kaidonungda aikoigi miyamsida lana chatnana honabadu kanglaipa calendar board na yaba ngamoi haibuduma thamjeningi haitare Pawgi marthan aten break amatanga logjari Good afternoon ma'am Hi wedding sets khara yenge Sure ma'am sigi sets anu yorokuni ma'am yengbiu Sisam phazadro Sisam phazadro che Yam elegance ui Mobile furniture na wedding season asigi oina discount up to 30% ki khudong chaw pijari Thare to disi torsia Bhaiya che sevi torsi Sei se booking tak sinjar Admission open. New Public Higher Secondary School Khangabok. Pre-nursery to class 9. Academic session starts from 6 January 2020. Boarding for boys and girls separately. Extra class for all subjects of boarding section.
transportation, bus and van services. Admission fee for nursery only rupees 1,300 with tuition fee free and T-shirt free. For more details, please contact Principal, New Public Higher Secondary School, Khangapok. Contact number 700-527-3784 or 8731854982. Lengsin Bidau. Pangbiragani mafam asida makhal kaya gi genuine oiba imported amasung Indian brand gi fitness and bodybuilding gi supplements sing. Loina na Indian brand Green X Nutrition gi distributors oizari. Ngasimal Lengsin Biro Anti-Nutrition Store Iron Gym, Singzamai Sapam Laikai near Singzamai Parking. Contact us at 730-86-92560. Breaking matungda miyamba mukahna tara amna okchori tha asigi tara da masagi anaba amana maram oiraga Laikhidraba Bishnupur Police Station da posting leramba BDF sanasam anan sahi nimpugatare apokpa Laikhidraba amuyaima Bishnupur Ward number 4 gi imung manung gi miyoi singda sel gi tengbang pikre ngasi Bishnupur gi SP Priyadashni Laisrong gi miteng makhada Bishnupur District BDF Welfare Association na sel gi tengbang adu piki loinana district asigi SP Priyadashni masana Laikhidraba BDF anan gi loina bi bembem da lupa lak amasu kusinaki Laikhidraba anangi loinabi bembemna mahaki mapuroiba Laikhidraba su mahaki thabak tominaramba marup mapang singna thorom nangnanaba SP masa yauna selgi tengbang pangbirapag demak nungaiba thagatpa phongdoki selgi tengbang kusinaba aduda sarugya kiba Bishnupur District BDF Welfare Association gi President L Devanna BDF singdagi lengakna provisional tax lupa lising ani kakpiganu tolof manaba home guard na kaktraga BDF takak iba karigino Chief Minister na BDF ki honorarium hengalakani haikiba adusu thabakta onthokpiu amadi Manipur gi oina mathau tawna Laikhidraba BDF chawnga helam lagani home guard amadi police ta nupi leivagum yaragadi Laikhidraba BDF singi nupi singbu nupi BDF oina lausin biduna makhoi gi imung sing hinna ba hona biu haina lainga ki pukning singsinki mamang da khoi provisional tax ka kuma tam da hongkat ki na so yorok traga khoi BDF khok ki ka maram karigino Chief Minister na khoi da tampi hiba khoi Orarem kitang orabasu hangkani habi matang sida koi hoji phami be assembly sida koi mari le nabati pamena athum matam mieng singbiraga simasu athum matam da koi torokse hangkat pina ba na thamjage police nupi laibado amadi hongka nupi laibado na koi BDF ki su koi BDF ki nupi BDF ki nupi oiba koi Manipur government na masi tana biraga athum matam da koi mieng changhani habaji ai thamjage Nongmagi oiba consultation cum review meeting of available schemes and services of malnourished and stunted children in high prevalent district in Northeast Ki Thoram Royal Academy of Law and the National Commission for Promotion of Child Rights Manipur Commission for Protection of Child Rights amasung Seba Bharati Manipur na kusamnaduna ngasi pangthokre Thoromaduda Bishnupur District ki Deputy Commissioner Nita Aramba Manipur Commission for Protection of Child Rights ki former Chairperson Sarat Kunwa Arambam amasung Royal Academy of Law oinam gi Principal Irengbam Zugeshorna maru oiba mithung lansing oina sarugya ki Thoromaduda sarugya ki ba Bishnupur District ki Deputy Commissioner Nita Arambam na phongdokibada India da leiriba miyoi gi yaifana ba masama ufana ba laingak na akhana ba thorang kaya faikali adubu khangdabadagi kanabasing adu lowbangam daba miyoi kaya yamna leiri hai Some of the legislations, schemes and policies that we have in the country today to address this issue are, to name a few, integrated child development services. This government program provides 6 services, namely supplementary nutrition, preschool non-formal education, primary health care, immunization, health checkup, and referral services to children below 5 years of age and their mothers. Universal Friendship Organization UFO gi taraga taretlak suba Rising Day gi thoram ngase top yaral konjinda laiba North East Headquarter da pangthokre thoromadu da athoiba mithunglen oikiba kairau kendru gi MLA Laurembam Rameshwar Maiteina UFO gi firal singkhatuna thoromadu hodoke thoromadu da mari lainana MLA Laurembam Rameshwar na phongdokibada forest ki lamsingda lairiba UFO Oge Sanglen Sing Takthokpagi Thokdok Laikre Adubu Makhatana Forest Area da Veriba UFO Oge Sanglen Sing Takthok Tanaba CM gi Maike Dasu Thajaba Pirakle Haike
lamda leba kan so ko ko am ngang le na project to pa makha ta ba koi sang sing ase honorable chief minister di kai ma so loi ha bi thaja ba je koi ta mari ba le ngai da siam na phongok ki ba le mana leba ki sing ba ni thom hedo ki wani na nga ka da na khale da na koi lai forest ga da le ba koi sang sing ma sing je koi do ko mi ba ni ngai le de koi di si da koi la sing moi le ba ne sa yu ga se koi yung kai family ling da le bi sunate som lai so bu sena ling ja ga da mayang sana phone to gole bani na thudo pa ai wani ngai le de da ko mayang pulap unity le ga di sai phana saka kan ba order la ga jo ai thudo ko to roi kai ma ta to ta ga pulap moina ai mang tha ga theng ni sai ba jing ma joi member sing da ai thamjari UFO gi commander ais now khombana Universal Friendship Organization linkalakpagi maruiba pandamdi lamdam asigi maruoina maitei singi nat amasung chatnabi kanba asini ngasi lamdam asida leiriba maitei singna thogolon bebar mangsilakpa chahidaba po chasilakpa amadi naha oiriba singna fijet saksada kamlakpa asina khunai asibu sotharakpagi achoba masak ama oirakli haiki kogi na maruoina pangthok charisdi culture da jumpham oi koi 산업화 마사나 탁시 가시 사이 하는 사이자 그래 비제 작자 시기 금바 생아만 가이다바 그리고 사이다바 그야 싸바 거의 누비 이몽 만웅다 저름다바 자름다바 사이엔 아콩머리 반반은 더레이바 비제 작자 누비 누파 레샤비 파캉 기찬나리바 그리고 마우나하 레샤비 비제 짬만럭바 지금바시 거의 하내기 폴파더싱기 짭자바 픽스와이바 ꯑꯩꯈꯣꯏ ꯌꯩꯈꯥꯏ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩꯗ ꯁꯥꯟꯇꯤꯗꯥꯁꯀꯤ ꯃꯃꯥꯡꯗ ꯆꯟꯗꯔꯝꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯍꯟꯖꯅꯅꯕꯒꯤ ꯄꯥꯟꯗꯝꯅꯤ Thauram aduda Legal Aid Council Imphal West ki advocate Khuraizam Kanta Imphal East ki upa adhaksya Khetrimim Tama amadi atai masak naiba miyoi kayana sarugyaki Yelhongai dege hongna sangai pro mamang laikai Waisel lambi hairga khangnaba lambi asi Hare Krishna Lairak Haina Nauna Mingthol Lambabu Yaning Daba Phongdoktuna JCLPS Student Wing Amadi Laikai gi Miyamna Rang Kamsinduna Muthat Kre Hiramasigi Matangda JCLPS Student Wing gi Convener Dhanakumar Ningthauchana Hana Leijaramba Maming Hongdok Hongjin Tawduna Puwaribu Nathainanaba Honariba Asmak Yamna Laibak Thibani Asigumba Thawng Asi Matungda Amuk Hanna Tawbiganu Haiki Asigi tungda horuk liba amadi asigi mirol singda JCLPS ki mihut amoina ina asigi mirol singda karingba apil khar tawjani madudi aikhoigi mamangai degi aikhoigi paipu singna thonjaramba aikhoigi paipu singna aikhoigi leijaramba aikhoigi lamdam sigi tongan tongan ba maming lam kya gi lekai kya gi maming adu hoina topa aikhoigi personal interest amadi kanagumba khargi khudong chaba gi damakta thirakanda maming hekta unthokpa adi heta thoningba mongda heta thonbagi hainabisi thadokanda aikhoigi mamangai degi aikhoigi paipu singna ngaktuna thambiramba aikhoigi lamdam sigi lamdam laikai kya gi maming adu aikoi preserve toroga ngaktuna thamsi haiba phumsi ngasi mirolda thamjage aina poktrengedegi hana leiramlaba adugumba lambini hojikti pixalaklai hana di mases salamda sangari chalamba lambini maduna hana ahlamangi liklamado kaidana bagi hojikchu adugi maming ado logja haningbadagi sangstal ohum asna punna lepnaraga aikoina sigi maming ase warep nazabani Building economic corridors on the Tri-Littoral Highway Haiva Trimda Manipur University Amadi Myanmar gi Moniwa District University Punna Sinduna Ngarang degi Hoduna Nini Chupna Satharakiba International Seminar kam Workshop ngasi Lotion Kre Manipur University gi Anthropology Department Pangthokiba Lotion bagi Tharamadu da Sarugyakiba Resource Person Singna Leivakani gi Marakta Leiriba Lalon Itik ki Mari Ana Lying Hospitality and Tourism Information and Communication gi Technology gi Hiram Singda Makoi Oiba Wafam Singh Thamnaki But we need to improve the infrastructure, especially road connectivities and other tourist spots, and manage it professionally. The image of Manipur is not that good in the outside world. It's known for its bunds and blockades and strikes. And these things we need to rectify and improve ourselves, and then we can attract more tourists. And then we also need to focus on marketing and promotion. Without marketing and promotion, when people are not knowing about Manipur, where is Manipur, then how we can expect tourists coming. So
None district ki Laisok village ta Jalarong United Front ZUF ki arm wing oriba Jalarong Tiger Force ZTUF Nation ZTF na NSN U ki camp ta landa kre camp adudagi ZTF ki Kambuna Assam Rifles ngakpigani AK rifle ama 9mm pistol ama Lenovo laptop ama laukre hari thodok adu thokraba matungda mafam aduda police amadi Assam Rifles ki kangbu sangsinduna thibo humbagi thabak sathari hari hauzik fawgi oinadi mi famapingi paw fongwangamdre Puwariga sagon aduna laklaba khwai lakpa Iril amadi Myanmar Narando haina khangnariba lifefam lenda chathuriba ira thoni thoramda miyam na sathok chasin tawbuda khudong chana na ba khwairakpa Iril umanglai ngakse love jiribam amadi jiribam district ki SPM mubina hakthengna na chatuna yengsin kre ngarang setkiba yengsin khongchat aduda jiribam dagi lifefam len asi yobugi lambi isingi lambi miyam na pothapam amadi khubam adugi fivam na chingba yengsin ki hariba Assam ki Kasar district ki manung chana Barak Turel gi mayai de lairiba khubam asi jiribam gi mayol dagi kha pangna ZT road rom chalaga nongchup pangna amuk changsilaga jirimuk tagi chaurakna kilometer taraga mari rom Barak Turel da hi natroga motorboat chijinaduna khwairakpa Iril umanglai khubam asida chatpasu yai jiribam gi jirimuk asi Barak Turel amadi Jiri Turel anigi itin formni mafam asida Jirimuk police outpost gi life form lena si yongna ba motor boat chizina duna chatpada minute kunlom changi yangsin khongchet asiga mari lainana khwai lakpa Iril umanglai ngaksel lob Jiribam gi president Dr Chandam Kamalna haukiba chahi kaya da khudongcha da ba kaya lairaga su lakliba 2020 asida di miyam na lakpa matamda khudongcha na bagi damak sem saba hore miyam gi ningba thungna ba makhal makha kaya gi section thorang sing paikhat pa hore haike lakliba waxing gi ani suba nongmaijing amadi January gi tang manga hariba numit asida miyam na pukning da chingnaba amata yaudana isor gi thagol tawba amasung thoram asi mapung phana na ba miyam na lai khuramba lakpiu haiba wafum kayam su fongdorakhi Korak pe Irel umanglai thogol lup ko ba Jiribam da koi committee ma leijai hariba committee asina akhoi gi Jiri tipai road se asidagi hariba Jirimuk asida Jirimuk haibasi Barak Turel ga Jiri Turel ga taina pham tumba mafam ni hariba mafam asi Jirimuk mayam na khangneraga su maite rol di Jiri Turel machin ka Barak na cheliba siga taina pham asibu maite rol da Khwai lakpa Irel umanglai ngaksel lob Jiribam gi secretary in charge en Sadananda Maiteina lakadoriba chahi 2020 gi January manga hariba numit asida ira thoni bagi thoram asi pangthok sagani thoram asida iramdam asida leibiriba amadi Kasar lamdam yauna tongan tongan ba mafam singda khunda khraba ichil inau maru mapang amadi ahal laman punamakna ira thoni thoram asida sarugya biu haina fongdokhe इतिहास का सागोन रगा लागलबा लीरबा इदौगी कुबम मसिदा इरात थौनिबगी थौरममा सही गी लेप्तना सथरगलिबसे मसिदा थोदोक हेंदोंगना अखोगी इरमदम मसिदा लेबिरिबा अदुगा मणिपुर गी मपानदा खुंदाखबा सिलिना उइपा इसासिंग पुनमकना जाति बिजाति थीदना लेंबिरक्तना इरात पसिम पुंग फानसी Manipur gi Puwari da ningsing duna lehraga daba freedom fighter ex chief minister oiramba Mairembam Koireng Singhi chahi chamagmari suba mapokumon thoram ngasi Moirang da laiba M Koireng Memorial Trust Moirang na sinduna trust asigi sanglenda pangthokre ngasi gi thoram adu da Mairembam Koireng Singhi mitamda Manipur gi rajniti gi luchingba sing yauna miyam amasung imung manung gi miyoi singna leisu katuna ikai khumnaba utke amadi dharma gi oiba thoram sing pangthokhe thoram adu da Moirang kendro gi manung da laiba miyam su sarugyaki Perfect cakes for every occasion. 7 Heaven, a slice of happiness. Now at Imphal. Already completed first year anniversary. 7 Heaven is a pure veg and provide fresh cake in just 7 minutes with live kitchen concept. 7 Heaven is the largest bakery chain in India with products like 3D cakes, cupcakes, macarons, donuts, tarts, brownies, cheesecakes and much more. Please visit 7 Heaven Soibam Laikai, Janims Road, Porompat, Imphal or contact us at 9366 818 369. The Chopstick Buddies, authenticity of China.
Now at Imphal, the Chopstick Buddies is a corner store in the Brew Bags family, recognized for its classic Chinese foods, personalized atmosphere, excellent service and genial staff members. We offer a range of vegetarian and non-vegetarian foods prepared by expert chefs using fresh and quality ingredients. Please come and visit for the best Chinese cuisines at Imphal, Soibamlikai Jenims Road, Porompat, Imphal East, or contact us at 8731847066. Break matungda makhataba pau pizari Lamphel Parta Laiba Kendra Vidyalaya No. 1 School gi Yankhai Marirak Suba Annual Day Thoram Pangthokre School asigi Siddharth Moirangthem Memorial Lecture Hall da Pangthokiba Thoram asida MPCC gi President Moirangthem Okendra Singh 109 Battalion CRPF ki Commandant Binod Kumar amadi School asigi Principal Mahesar Paswana Marueba Mitunglen Singh Oike Thoramasigi Sarukama Oina 2018 batch ta class 10 amadi 12 ki parikya da mark wangna pass tawrakraba Mahiroi Singh amasung chatliba chahi gi co-curricular activities singda makok mathang takraba Mahiroi singda manamathum sing yanthokpaga loinana cultural program kaya su utki Guest of Numit Marini Chupna Chathagadaba Isai Amasung Zagoy Anirak Suba National Seminar Ama Hayengdagi Jawaharlal Manipur Dance Academy da Pangthoklagani Haina National Seminar on Manipuri Dance and Music ki Chairman and Tombina Fongdokre ngasi Zen Manipuri Dance Academy da Pangthokiba Paugi Mifam Amada and Tombina Makha Taraduna Seminar asi Zen Manipuri Dance Academy amadi Manipur State Kala Academy Imphal Anina Khusamnaduna Shinbani Seminar asi Haukibe Chahi Englishing Amaga Chamapan Humdraga Mathoida Manipur da Hanbo Oina Pangthoki Seminar asi Jagoi amadi Isai gi lamda khwaidagi chawba seminar oigani hojik lamdam asida lairiba Jagoi Isai sing asi Karamba Fibam da Lairibage Habdo, Nauna Yangsinaba Amadi Lamdam Asida Lairiba, Tongan ba Kanglup Singi, Park Sauraba, Masak Toklaba, Natki Oiba, Jagoi Kayasi, Amato Oina, Consinba Ngamdiba Karigino, Hibin Chimbasing Asigi Matangda, Nasnen Amadi International Scholar Punna Kuntretna, Saruk Yaduna, Tongan ba Hiram Nipanda, Kanane Nabagi Pandamda, Seminar Asi, Pangtokpani, Loinana Seminar Chatharinga Manungda, Lamdam Asida Lairiba CSO Amadi Organization Singna, Bun Blocket Tobigano Haina Apil Tok. International Sinda, National Sinda, Akwigi, Apapa dancer, Apapa choreographer Kamai Putokadurino, Akwi Pibunja Kamai Tori, Haibigi, Asigi, Essestopa, Haibagi, Pandam Sini, Masida Pepper Nipan lay, Hantaki Siam Chauba, Kainoni, Seminar ni, Mongsata, Gubida, folk song, Chimbashi Yabangam de, Mapangi Punna scholar, 27 scholars. Apauba, Manipuri, Hujile, Guru Chica Power Maya, Mapangi, Hudik Power scholar Mayam, si Punna 27 scholars na paper Pagani. Topic Nipanda, Kanane Nagani, Aduga Mashi demonstration job Gani. 1970 chairman is Tapi record 1971 ye October that Pangthokiba State Kala Academy and Dance Academy Punna Toraga Pangthokiba Yam Pajaba recommendation Kagata how far Sahi Kuntra Muxuzilla every the Sahi Kuntra Mus the Kari change Lerege, the Kari Maduda, Kari Equina. Madu activity and do Matungina recommendation sing to Karai power Pangtopunga Magay Dunga. I put study among Tosi, Hani to the gate. Amukasu Hena, President developed Tonanaba, Madu Makano Kara, no what Mapanja artist Meamga. Punaraga Punna, quite Kanaraga, Madu, quite Pangto, see Hedna. Planto Javani. Tamenglong District ki Apollo Ground da numit humni chupna satharakiba taratruk suba state level Orange Festival ngarang loishin kre aroiba numita fangthokiba Orange Queen changdamnaba duda Nagaland dagi masagi chahi kunchurabi kawamaning suli renantana chahi asigi Orange Queen takre aduga Singmairong kabui kuldagi chahi kunmanga surabi alilui daimu amadi Tamenglong dagi masagi sahi taramapan surabi chun ejar panmaina ahanba amadi anisuba runner of taki makok mathang takraba singda crown upagal loinana selgi mana singsu Kosinake, Ahan Batabada, Lupa Lak Amaga Makai, Ahan runner up ta Lupa Lak Ama Aduga, Anisuba runner up ta Lupa Lising Humbranga, Oina Selgi Tengbang Piki.
Association. Thank you. ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯪꯕꯤꯒꯅꯤ Audacious Grove Ningthaunai Sinduna Haukiba November gi Kunga Maridagi Yairipok Ningthaunai gi playground Satharakiba Ahanba Audacious Cup 7 Aside Village Open Football Tournament 2019 gi ngasi sanakiba quarter final match singda CYDO Sangam Dabi Amadi Jack FC Angtha Mai Pakre Punna Team Kuntrana Group Nifan Thokna Khaidoktuna Sathariba Tournament asigi ngasigi Ahanba match ta CYDO na ASEAN Ningthaunai bu yamna laksana Panjin ahum sinoda Maithiba Piki Mai Paklaba CYDO gi Panjin Singh aduna match ki 19 13 27 Amadi 30 suba minute singda mathang sitna jersey number 2 Tarif jersey number 14 Nasir Amadi jersey number 8 MD Nawaz Naschanki Anisuba ground the Sanakiba Mesta Jack FC na Huikaf X Sibo Panjin Anisinoda Maithiba Piki Jack FC Mai Pakpi Panjin Singh Adu match ki Kunmathoi Amathung Kunithoi Suba minute Singda Mathang Sitna jersey number 17 K James Amadi jersey number 7 Y Malem Nganbana Chanki tournament asigi hayeng ahanba semi final match ta Pioneer FC Angtha Amadi BYFY Bisnu Naha Ani Sanagani Hairi ngasi nungtil phone ki ba pause singda kari kari maru ba pau yari bage habdo me ampuna mung mieng taminase Kanglei Park ki Meira school boarding mato karamna chalairi angang singda karam bachinjak pijari haibadu sarkar na yengsilagani Radeshyam Bharat pumbagi pung 12 gi general strike na Manipur gi mahusa gi punsida yamna chauna akaiba pikre Sendoi chauna pigini haiduna advice toriba private bank sing sarkar gi mityeng changbiyu Surja Kumar Moirang Koirengi Chamagamari Suba Mabok Kumon Pangthokre Kangla Pau Sarkar gi selthungi awaba leirabasu ngamna bahonaduna Christmas mamangda karmachari singi talap pithokani Chief Minister Citizenship Amendment Act ki mayokta changsiliba khongjangbu Northeast Student Organization kayana support tawkre Manipurda NRC chanarakpada best year leigadra Joy Kishan Pauzel Central Government na NRC India pumbada chananaba lepkhrabanina Manipur dasu hongnaba sem saragani Chief Minister Citizenship Amendment Act ki mayokta kaukhiba general strike na chauna kaiba pikre maibam Satombida sel gi mateng pangkre Manaba Modi na lawmi singi income double oihengani lauri somdana lobuk manghanna bahonari Sanjaw kwaiba miwai khuzok kharagi interest oiba thoksilni Irabot Foundation Left Party na kauba general strike na mahusagi punsida akaiba pikre Consultation cum review meeting pangthokre Pandam Nini suba Manipur Vidhan Sabha gi ningthammifam Center dagi ayaba pirakpaga lamdam asida NRC gi thabak hauragani Chief Minister Lainga ki employees singi talab Christmas mamangda pithokani Chief Minister Wabugai lamkhai dagi sugnu fawagi lambi sembagi thabak kumja lising ani kungi January thadagi hauragani Works Minister Left dal na kaukhiba general strike na mahusagi punsida akaiba piki Yelhomi sing muthanaba thawong khudakta lepu Union Loislepada maruiba pau mukahna State asida money lending ki thabak tawriba sing asi niyam chumna tawribra haibagi matangda yengsinanaba ADGP Law and Order na luchingba sub committee ama semle haina Chief Minister N Birena phongdokre School ki boarding matau karamna chalairibage amadi angang singda karamba makhal gi chinjak pijarebage haibadu yengsinanaba mari leinaba singda khangankre haina Education Minister TS Radeshyam na haikre CPI amadi Left Front Party singna changsin kiba pung taraga nithoi gi general strike na state asida su chauna akaiba pikre amadi Jiribamgi Butang khalda trial basis oina paikhalagniba lasing thabagi project asi mai pakpaga loina na lasing puthokpa hore
ngasi gi oinadi Manipuri pau matang sida loijore mieng tabi punamakpo Arunbala na amukka na khurumjari